पाउचेद यम्पम उइबमर उइब पाउ खरा अपडेट तौजरे अरीब सही लिसिंग अनि कुनमाथोय लोइब नुमित लाइबक थिब थौदोकसिंग द मियोय अनि लाइकिद्रे ngasi sahi loiba numit thokiba tongan tongan ba thaudoksin da mioi ani laikidre thaudoksin adugi matang da police da gi fangba pawgi matungina ngasi ayu pungni bathroom tarakpa toida imphal police station gi manung chan laiba nupi lan complex manak da mioi ama zerga lairamle asi bhaksang adu miyamna thengnarakpadagi police da paw piraba matung police na lokhat laga masak maming khangdok naraba rims ki mokta thamkhre haire laikidreba mioi adu chawrakna sahi humpu manga rongi lenga oigani haire Mangmadau karam na siram libano haibat sab sana kang bangamdre. Nagalamarom da ngasi ayuk pung tararom tarakpa adwaida kwa kaithel bazarge. Traffic point mapwada thokiba lambi gi khutong thiba thodok amada. Ising puba water tank tata truck registration number AS26C1370 na thombagi thodok da miyoi ama laikhidre. Laibak thibagi thodok da laikhidraba miyoi adu khagem pali hoitrom lekai daki konjam tomba sahi yangkhai matoi churaba miyoi ne. Thaudok adu mahakna khongna lambi lanthokna bu honaringa da gari aduna thongkhibani haire thaudok thokfam da lambel police amadi kwakaithel outpost ki team changchen duna yengchen kre loiner gari adu ki driver lambel police na phajin kre haire maragasi da anuba sahi lising ani koni thoina lakpada santi laiba afaba lamdam ohenana bu honarasi pauningkhol dex dagi matamna kana bosu ngai bi de aikhoi miyoi bana matam bo pharaga thamluba ngambasu nate satkiba matam haugraba matam aikhoi gi inakta amuk laglaroi Matambo ningthina sijenaba haiba mi adu khaktana funsida mai page aikhoi foklakpada karisu pudana laki karisu pudana hankini adubo basi khangna apen banai draba miyoi bana sakti tanaba sanjau paina hotna bada tahoidraba kaya tawduna amaga yengthina duna yeknaba semle hingminaringai saminaringai mihau bahaibudu thadukna duna nungsi chanana jat bijat khaidana laiminaba ngamlabadi iramdamasi santi laiba state oigane Haukiba sahi lising ani konmathoidi corona na iramda masigi sanmilonda hainingai laitana sokan badana tana tungi mirol oirakadoriba mairoi sing mahima sing tambadasu asoba saithenga mapike haujikna amuk omicron gi case amuk thengna dona miyamda mipaiba fogalare laina asida gi ngakthok daraba khwaidagi afaba pambaisi maksin nabana oiri haina akhang haisina pautak su pire laina asi hena sandorok dringai aikoi mangjongna section tharong lokat bagi tangai fadaba lairabane Anuba sahi na lakbaga iroinana general election ki matamsu lakthork lagani sahi asida election da mari laina hingsa kaya thokrabasu lakadori bi sahi asidadi ekhoi punna hona midaduna hingsa thoktana bo hona minase lamdam asida santi purakna bo hona bada lengak pariba famnaiba sing amadi asaw sang sing di fusil sengba yamna darkar oire sakdi munana bo hona bada arhanba pambai sinna bo hona regliba sing misang mikhai naidana lona serak pihanse Election ki damak ngamloi daba thabakta miyambo sumnanaba oidaba ngangbagi chanabi thadoklase maduna trabadi tungi punsida rajniti wala singna nganglakpa wahi sing tungi mirolna sungtha thajakhidabasu yai awunba purakani hana lauriba sing afaba awunba ohense haukhibana haukrabasu lakaduriba sahi asidadi afaba nungayai faba ingtampa sakhutpa state amagi manglan miyamna manglibasi laingak loisina mangphang nanaraba honabada soitana asoba thotang laurakani haina khalle State asida santi thambada amari chawkhatba khunai ama ohenbada khunda minariba aigoi funamaki chawraba thotang lai afaba thabak dipunna ama toina chawkhat minasi afaba tamak loksensi phatabadi sandok khije afaba tamak loksensi phatabadi hundok khije anuba sahina lakpada pause asigi maikei pause asibu thawai hapiriba reader sing amadi iramdam asigi fraja singda yaifa pausel pijari makha tarakpa atopa pau amadana Anuba sahi lakpasida wathok lanthok barnistrak leitaba ingtappa chawkhatpa nungsinaba apunba manipur ama ohelasi biren Anuba sahi lakpasida wathok lanthok strike ban leitaba ingtappa chawkhatpa amaga nungsinaba apunba manipur ama ohelasi aina minister nongthompa biren singna jaifa mangol pigre ngasi inglising ani kunmathoi gi aroiba numit hayengdagi inglising ani kunithoi lakpagi mang oinana siam bangloda pangthokpa asamba thorom amada miyamda piba Yaifa Vogel Piraduna Haukiba Sahi Marirom Asida Langa Asina Ban Blocket Laheloi Rural Urban Kenabal Heloi Singdam Kenabal Heloi Sakot Purakani Hibadu Tabakwana Pangtopangam Gre Manifur Miamna Kaurangna Nairamba Alpisan Hangre Bose Panglamdaba School College Sultan Leramba Kaya BCP Lusing Balenga Asina Kodong Chatabasinko Hangre ILVS Hiana Mafung Fanaba Makata Mari Lenabasingka Tanaraga Miang Sankigane Midai Maidai Schedule List Salalu Haribasi Langalakupna Kanare Masida Pau Pona the Badagi Mami Amatariba Si Toning De
STD की मतंग कम्युनिटी की मरक वखल तानदब खरा यावरे मासी कोखनदब लेंगकना हाना होनबने तौफम थोकप अदु तौगनी हाइगे पोवारीग सगोनरकपसिंग काउथोरकप असिन अखोइदा नोंसिनब फुरकनरब होनबदा अवाब ओइरमे अदुबा पोवारीग सगोनबसिंग लेंगक असिन सेंगवत सागतबगी थबक सतरे जोको भेली चटपदा अफा अपुन चथरमबदु लेहनद्रे स्टेट बाउंड्री सिंग निंथि नंगाक सेंदुना थमले असम को ताइनब जिरी माइकैदा हिदा पुलिसना पेट्रोलिंग तौदना मिटोप सिंग चांगलकप गाथोकनब थबक पाइखले म्यांमार अमसुंग मणिपुर ताइनब मफमद dispute level mafam sing do external affairs ka wari sanaraga political solution tongna batabak sadari BJP ki lenga kasi lakpadagi laita lairaba kya da kudong chana batabak kya paikhet kre laik tamba ngamlam daba mairoi kya laik taman kre laita lairaba sing da sathong gias lemna fangalli prime minister gi ayushman bharat ki makhada miyoi lak hum lising hum phugo hum doida card fi kre miyoi lak mari lising ni fuga tarukta CM ST ki card so fi kre Chief Minister na makha taraduna ijut sing gidamak startup amadi stand up scheme sing lekhatuna larik laisu hairaba na kya da kudong chaba pire India tudi gi sahi khuding gi tawbor ranking da manipur asi makok ta tuna lakle national highway lambi sing ayam basem kalle maraga sida Chief Minister na az sanglen sanana ba urhe pung tamkre Chief Minister NB Renangasi Thawbar district ki usoi pida lenga ki minority affairs ki makha da lupa crore tara sangna sagadaba az sanglen sanana ba urhe pung tamkre Tharumasida Lilong Kendragi MLA Y Antas Khan, Hanagi MLA Abdul Nasir, Lengaki official sing Manipur as committee ki losing basingna. Sarugyaki, Chief Guest Oikiba Chief Minister na Fongdo Kibeda, Haukiba Sahi Kiada, Hasgi Sanglen Amat Sabiram Dre. Atobalenga Kasina, Haikiva, Hasgi Sanglen Sana Asi Nasi Uri Yung Tambane. Masi sahi amagi manungda sabar loinana badakchen khibaga loinana lilong kaithel sagaliba ima kaithel asisu January mari gi Prime Minister gi Manipur khongsatta sangha haunana badakchen baga loinana laiga gasi na haido kiba wafum thabuk oina pangthokpa laiga ni hani supangdoke maka tarakpa atopa pau amadana security ga khuthongna bada terrorist hum sire ngarang hing Jammu Kashmir gi Srinagar da security ga khuthongna bada terrorist hum sigi bane makoi dagi nomai kap yariba maru amadi pokai ba yaba masa kaya fangle aina agency gi pauna aire masi gi mamang da terrorism ga kulgram amadi anantanak da security ga khuthongna bada terrorist taru har ki basut laigre Nagalamorom da IMD na akan banong sugani kahena ingani haigre Indian Meteorological Department na Tamil Nadu gi district tara amadi atai mafum kya da akan banong sugani haina warning tawgre amarom da ngasi nobi jungba matung da senai da akan banong sugre anu subang do paga loinana notice gi mafum kya da ingbagi sang khawang wangani anu su khangan ki baga loinana miyam da khangjin na ba warning tawgre STDCM na tawgiba total shutdown sagot khiba lebang miyam bo thagat ba fangtorakle makhata ba khongjang di January ahum dagi hougadouri Manipur ki yellow furup maitai bo ST list da chalanduna yellow furup amo oibagi constitution ki ngaklo pebina ba mathau tariba recommendation center lengak ta thabi daduna tumina laisin babo penda badagi pung tara kani phan ki Manipur pumba shutdown tawkiba atu da mating pangbi khiba miyam bo Scheduled Draft Demand Committee for Manipur STDCM की Publicity Secretary na Fresh ta thorak pa jerola mana thagat pa phongdorakle loina makhata ba khongjang di lisingani ko nitoi ki January ahum dagi hauragani aina law thorakle jerola sin hai sangsin khiba shutdown jauna khongjang singda mai fak na ba saruk yabi khiba sagut pi khiba sing amam tang oina ming panjadra basu jiri bam jauna lekai ki club sing maira bai pi sing voluntary organization atai sagut pi khiba lob sing coordinating body da yauri pa lob sing STDCM की district level committee sing kaithel fampi ima ibel isal sing ladai miyoi punamak po STDCM की mai kaidagi aingai leitana thagat pa phongdorakle loinana changchen ki bokhongjang aduda truck dagi hauraga auto service tawbiri basing jauna sagot ki basing bo committee ki mai kaidagi thagat pa phongdorakle aduba tabada jamna nungai tabba wafam am hairakli badi shutdown manung da lengak pariba BJP ki intending candidate jauna Miyoyama anina election gi house campaign chathagiba paulere maji yellow mi mitai gi meyok ta leipa lanai interest na hena luna lawbani haire sahi loiba amasung hauba leibana makha khongjang di mathang sahi lisingani koni thoigi January ani fawba lepki gani mathang January ahum dagi amuk makha tana khongjang chathagane maramaduna ireisa ekoi punna angam ba mateng pangna duna ekoi gi pandam phangri fawba funna hodaminasi aibo wafam thamlakle amaromda Manipur lengak no sumyam gi ihul amadi democratic efforts bo igai khumna pitun lokat from thokba thabak lokat pituna thin thabidana mathau taba recommendation India lengak ta thabi gadabani aire aroibada content sing asigi mar oiba pau khara asiba pau damjariba Manipur local news YouTube channel amati Facebook page asidagi
ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ